ngasi numida waram phongkiba tongan tongan Manipuri siphongsing amasung thokiba thawdo wathok digi maruebi I pausing meyam da thamjagi ahanbada Kangleipak Maira digi lokusaraga World Environment Day numita usara thaba khaktana mahoksagi khalkan mangamloi MP sana jawa World Environment Day numita usara thaba khaktana mahoksagi khalkan mangamloi miyoiba ikoina akoibigi phibam da sowanba yaba thabak sing chathariba si lepa mathau tai haina Rajya Sabha gi MP iningthau sana jawa laisem na phongtorakli wafam si ngasi kanglei khunung isai khunpham len sinduna Imphal East District ki manungsana leiba ising thembi mapal village ta pangtokiba World Environment Day gi thorom na phongtokibani sana kunung utra sanglin gi angom ningthau paidai ton saruk yakhiba thoram adu Bharat ka Amit Kalash Manipur gi folk song bu saktak liba Benita laisram na khunung isai amasu lanthok tuna miyam gi puning singki thoram adu ga mari lainana ining thau laisem sana jawbuna makhatana hai mioi bai khoina World Environment Day numit khakda environment bu nuksi uwa thaban mausagi khalkan mangamroi ai khoina thariba using hawon ba atuni maru oidibadi mafam kharadana Environment Day gi thorom pangthokpa duga amuk sing part turel sing manghalakpa mausagi khalke halakpa si yamna lepthibani maite khoi gi ipai pu singna satharakpa mauksa amadi umang wamang bukan begi khongthang si ngasi gi mirona ikai khumna baga loinana tung inna satpa mathau tai hain sphungdoki ngasi gi thora maduda ining thau sana jawba laisemba angom ning thau paidai ton yauna kanglei khunung isai sakhona punpham ama oigadoriba mafam adubu upa mising thakhi ataba pawmana Manikanta mutumda Young Environmental Activist Award 2024 pidun ikai khumnarakre Ministry of Corporate Affairs Government of India recognized Toraba Religions Book of Record Rajasthan ngasi June manga World Environment Day 2024 ga mari lainana Manipur gi yamna naha oiriba environmental activist Manikanta mutumda Young Environmental Activist Award of the Year 2024 pidun ikai khumna bulakre Imphal East District ki manung chanba karam awang lekai da leiba mutum Gonel singa amadi mutum ongbi Romila anigi masa mangagi manungda khwaidigi iton tomba masa nupa oina kumja English ngani gi October amada taibang khongdarakhi Manikanta mutum ngasi fawbada North East State ki tungan ba mafam singda upal lisinga magasahunga nifugo taruk rom thaduna akoibigi phibam kanhana bagi damak Sangkraba sahi tararom hotnaduna lakliba Manikanta mutumgi thaudang singbu sakhangladuna lemjaningai oiraba Young Environment Activist Award 2024 pidun ikai khumna bu utkibani ningsingba yabadi Manikanta mutumna Manipur dagina Assam phawba No to Drug and Green Wall haiba thim asigi makada khongna satlaga upal thaba yauna akoibigi phibam kannanabagi campaign chathaduna lakiba naha oiriba environment activist amani ngasi June mangara pangthukiba World Environment Day 2024 gi mangoina haukiba April 19 gi masamangna cycle thauduna Manipur gi tuan school college amadi khul kya satuna upal thabaga loidana akoibigi phipam kannabagi campaign chatharakli Manikanta mutumna environment kannabagi wakhalona chatharakli thabak tharam kya sibu sakhangladuna Manipur government ki forest department na incentive award 2022 Joint Coordination Committee on Wildlife and Biodiversity Khangabongna Certificate of Appreciation Longjam Brother and Sister Charitable Trust na singu tuan award kya khushina khibani Makhasa tharak koina Kangleipak ki Maira gi editorial ma'am special content moina ma'am na thamjagi camera ki mamang usara kya thari bas hingan ngamna bohonasi Say khudingi June gi tang manga World Environment Day ga mari lainana Manipur gi tuan ba lup kaya amati Manipur lenga ki thakta tharong kya pangthoktuna Manipur gi tuan ba mafam kya da paksana usara thabi gi tharong ngasi adumak pangthoktuna lakli lenga ki asaw asang kya amadi minister MLA kya manus camera gi mamangda mamon noktuna usara thabi gi thabasi adumak sathaduna lakli asumna camera gi mamangda usara thakibasi print and electronic media amadi social media na singmara paksana thadoktuna usara thakre haibadu miyamna khangali yamna luribadi thakriba usara singadu ngakpi senbiduna sanaba lehaw hapiduna mapung fana hinganbigi thabak asidi ngasi phawba mai punna hotnadabagum tawi masina maram oiraga camera gi mamangda thakiba usara singadu mapung fawa upambi ama ohenba ngamdaduna
arembada mangduna tekpana mapung oiri maduna ngasi World Environment Day ga mari leina Manipur gi tuan bafam singda thauram kya pangthok u sara kya thari basi mapung fana hinganaba hotnadrabadi arembu oiduna tokani habasi khangbi pamthui mauksa gi khal kai tharakpadi gi ngasi iramda Manipur sidasu saraga kham thengna sawa inglagana kham thengna ingduna miyoiba madi thawai panba jiba singna hingmada awaba haibatu mayukna duna laklibani punama si kari maram gi no hairabadi mauksa gi khal kaidana thambada asabu thaudang loriba u pambi kya lep palaitana yanthalakpadagi ni haibasi khangbu sungani Manipur si singlon mapanna question ba singpa turel marangkain leramba haibadi mauksa gi khul mahausaगी खल कायदना यामना नुंगाइनी हिंगबा लमदम अमा हाइबदु ओइदुना लाखिबनी अदुबु ngasi सखलबा मतम मसिदा अखोइ मियोइबना उमंग वमंग सा उसेक सिंगपा तोरेल सिंग अखोइ लैनरिबा मरि असि करिनो हाइबदु खंग ngamdabadagi mahausaगी खल कायबिगी अवासै थिंगदु फंगलकपनी हाइबिसु खंजिनबा सुंगनी मणिपुरगी सिंगलोन मापलसी मनिंगतमना कोकथोरतुना पॉपी थाबगी थबक मनिंगतमना सथरकपा मसिदनतना मपुंग फारब उ पांबी क्या लोन यंथलगा उ कारबार तौबसिना शक्ति लेरबा तौगे त हाइब ngamlaba मियोय क्यागा मानरगा कारबार तौबगी थबक सथरकपदि उमंग कोकथोकपगी मरुयबा मरम अम ओइदिबनि मसिना उमंग वमंगदा मकोल ओइदुना लेजरबा सा उसे क्या मसु नोमुनोमगी मंगसिलकपगी असोबा मरम अम ओइदि मसिदनतना मणिपुर पाट सौंगागी मथक्ता लेरमी अदुबा पाट सिंगसी मथंग मथंग फुमजिन्दुना खुल तासिनखिबा अमदि मसा मसागी लानाय ओइबा थबक्ता सिजनखिबदिगी पाट अयामा मांख्रे मसिदगी अयिंग असागी खल कायबा अमदि इसिंगदा लैबा nga makhal kya amadi atai jiba panwa amadi fauna amadi flora sing adu ngasidi pumang mang ba haibdu oirakle asiguma sathiraba phibam si yorakli haiba khanglabada umang wamang sing pat turel amadi sa usek sing asi kannabigi thabakta Manipur lainga amadi leiba miyamna thapak oina pangthoktana leiribasi yamna lali hebisi punna khangmina basumi maduna World Environment Day lakpa matamda maming tagi oina lainga amadi miyamna hau songduna camera mamangda usara thabigi thabak satharibasi yamna sumo apaba khongthangni adubu thakibu usara singa ningthina mapung fan hinganana ba honabada lopham thopa thaudang adu laudrabadi karisu kanare masigi mayek sengmu khudam amatang pallabada imphal mayolda leiriba mongba hanba mahabali umang nasi hokiba mamang sei kyadigi hauna World Environment Day ga mari leina asowa sang kya na camera mamang usara kya thabagi thabak sathaduna lakhi adubu thakibu usara sing ningthina ngakpi senbiduna sanaba hana singba hapiduna ising saibiduna mapung fani hinganabagi thabak packet pidabadagi arem oiduna tokhi maduna hauzik mongbahan bu umangi phibam si nomunomgi soksilakri basini mara maduna hiramasigi matangna khanghairabasingna tungi yumbudal oigadoriba aikhoigi naharol singda umang wamang sing pat turel amani sa usek singna aikhoi miyoibaga tatna thanaba yadana lainariba mari etugi matangda sugaina khanganduna wakhal tahanba summi maduna ngasi environment numit ke mari lain thakibu usara singa sidi mapung phan hinganana ba packet pam tok pathaba du sapsana packet pasungani haibisi punamana khangmina ba tai hewa kanglei pa ki mairagi editorial mem special content moina mem makha tana thamjari makha satharak poina panam pausi edi ki maruebi I pausing mem na thamjage Congress ki merep ani taram okre democracy da violence ki mafam leite haiba Manipur miyam na ulle okhrmai bobi Apunba Manipur amagi damak thabak tougani Bimol Eihak Yelhoumi ni Yelhoumi oina Sigani Alfred Taragani 5 Suba Lok Sabha Mikhal Manipur ki inner amadi outer parliamentary constituency da mai palakrab India block ki Congress mirep Dr. Angomsa Bimol akoizam amadi Alfred kangam atharbu taram okre democracy da violence ki mafam leite haibadu Manipur miyam na parata miri Congress amadi India block ki khaktar mai pakpanati Manipur miyam amadi democracy ki mai pakpani haina hanigi chief minister amadi CLP leader Okram Ibobin fongdokre wafam asi Manipur Pradesh Congress Committee ki sinduna Congress ponang asi pangthukiba India block ki Congress mirep ani bu taran opagi thorna mangna fongdokhibani taram okpagi thauram maduga mari lainana CLP leader oibo bina fongdokhibada India blockna puthokpa mirep anina mikhal da sauna mai paglakpa sima democracy da violence ki mafam leite haibadu mayek sengna Manipur miyamna para tambi bine haina lawi Congress amadi India block khakta ki mai pakpanate Manipur miyam amade democracy ki mai pakpani
ꯁꯦꯜ ꯂꯧꯗꯨꯅ ꯃꯤꯍꯨꯠ ꯈꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯆꯠꯊꯍꯟꯗꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯆꯨꯝꯕꯒꯤ ꯂꯥꯟꯐꯝꯗ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯂꯤ ꯍꯥꯏꯕꯗꯨ ꯍꯟꯗꯛꯀꯤ ꯃꯤꯈꯜꯒꯤ ꯐꯜ ꯑꯁꯤꯅ ꯇꯥꯛꯂꯤ ꯑꯣꯄꯣꯖꯤꯁꯟꯅ ꯁꯤꯠ ꯑꯅꯤꯃꯛ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯅꯤ BJPꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯦꯡ ꯄꯔꯦꯡ ꯉꯁꯤꯗꯤ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤ ꯃꯤꯈꯜ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁꯅ ꯃꯤꯌꯥꯝꯅ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯃꯗꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯌꯥꯎꯈꯤꯕꯁꯤꯡ ꯊꯕꯛꯇ ꯁꯣꯏꯗꯅ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯅ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯂꯣꯏꯅꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯠꯊꯔꯕ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯃꯥꯏꯗꯒꯤ ꯃꯤꯌꯥꯝꯅ ꯃꯔꯨ ꯐꯨꯛꯇꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯁꯤ ꯀꯪꯒ꯭ꯔꯦꯁꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯀꯪꯒ꯭ꯔꯦꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯇ ꯊꯥꯖꯕ ꯊꯝꯂꯛꯈꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ CPIꯒꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯗꯣꯛꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯅꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏ ꯀꯃꯤꯠꯃꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯦꯡꯅꯗꯕ ꯌꯥꯔꯣꯏ ꯑꯃꯔꯣꯝ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯀꯪꯒ꯭ꯔꯦꯁ ꯃꯤꯔꯦꯞ ꯑꯜꯐ꯭ꯔꯦꯗ ꯀꯟꯉꯝ ꯑꯥꯊꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯁꯤꯒꯅꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯄꯤꯔꯛꯂꯤꯕꯁꯤ ꯃꯥꯡꯍꯟꯗꯨꯅ ꯑꯔꯥꯟꯕ ꯈꯛ ꯇꯧꯕ ꯉꯝꯂꯣꯏ electedꯁꯤꯡꯅ ꯃꯤꯌꯥꯝꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯨꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯇꯦ ꯑꯔꯥꯟꯕꯕꯨ ꯑꯆꯨꯝꯕ ꯑꯣꯏꯅ ꯆꯠꯈꯤꯕꯅ ꯉꯁꯤꯒꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤꯕꯅꯤ ꯁꯦꯜ ꯌꯥꯎꯗꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕꯅꯤ ꯁꯦꯜ ꯂꯧꯗꯅ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕ ꯃꯤꯍꯨꯠꯅ ꯑꯆꯨꯝꯕ ꯇꯧꯔꯛꯏ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯊꯕꯛꯅ ꯎꯠꯀꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯂꯩꯃꯤꯟꯅꯁꯤ